अहानबद मरोइब पाव मणिपुर अमदी म्यांमार अनिगी ngमखै चयेतनरिङैदा देहरादून माइकै अनिगी मिफम पांथोक्तुना बॉर्डर इशू की मतंग यानखिब वाफम UCM ने याब ngमलोय हाइरि बैंक की प्रोसेस तपथबना स्कीम सिंगी खुदोंग चाबा लमदम असिदा फंगहनबा ngमद्रे हाइना फूड प्रोसेसिंग की MOS निरंजन ज्योति न फोंगदोखरे फ्रेमवर्क एग्रीमेंट यावना तोंगान तोंगान बे इशू सिंग सेंटर की लुचिंगबा सिंगदा तक्षिलुनबा हानगी चीफ मिनिस्टर ओ इबोबिना लुचिंगबा मियोय कुनिथोइना साबा कांग्रेस की कांगबु अमा दिल्ली चटखरे अमसोंग जेनिम्स ऑपरेशन तौबा लाकपा अनाबसिंग मतम चाना ऑपरेशन पांगथोकपा ngमद्रे हाइरि खुरुमजेरी STV पाव मीडियम ताबिरिबसिंग तराम नोकजेरी हौजी पाव सदोंग पिजरी मणिपुर अमदी म्यांमार अनिगी ngमखै चयेत नरिङैदा देहरादूनदा माइकै अनिगी मिफम पांगथोक्तुना बॉर्डर इशू की मतंगदा यानखिब वाफम UCM ने याब ngमलोय हाइरि UCM के ऑफिस पांगथोकपा पावगी मिफम अमदा सुनील करामना हंदक बॉर्डर पिलर चयेत नरिङै चेरक्ता सब बॉर्डर पिलर कया मणिपुर के ngमखैदा चंगसिलगा युंगसिलगलिबा असि UCM ने याब ngमलोय भारत सरकार न तत्तना मणिपुर के ngमखैबु थुगाइननबा अमसुंग मांगननबा तांकक कयादा होनबा लेप्ट्री 1985 दा भारत की प्राइम मिनिस्टर जवाहरलाल नेहरू मणिपुर की कवो वैली म्यांमार पिथोखी NSNIM गा बैंकॉक डिक्लेरेशन पांगथोना मणिपुर की ngमखै थुगाइनबा सिंगनखे भारत की जम्मू एंड कश्मीर की मिलिट्री इंसर्जेंसी प्रॉब्लम लोइसिनबा जम्मू एंड कश्मीर की लम पाकिस्तान द पीबगी वाफम लेते अदुबो मणिपुर की लालोबगी सॉल्यूशन पुरकनबा अमदी म्यांमार बु चौखटपा लंबीदा लाकननबा मणिपुर की लमदी म्यांमार द पिथोकली अमदी मखाताना पिथोकननबा सिल्ले भारत सरकार न मणिपुर की ngमखै ngapa ngamloidaba leirabadi मणिपुर मियाम न ngakjarage UCM न थुबदा मणिपुर की ngमखै द चत्तुना हौजिक लेरिबा फिबम की मतंगदा यंगशिलगनि हाइखि गवर्नमेंट ऑफ इंडिया ना मणिपुर की इंसर्जेंसी बु लोइसिननबा होनबा मतमदा म्यांमार बु थेमननबा होनबा मतमदा मणिपुर की लम कंप्रोमाइज तौबा हाइबसिदी मणिपुर मियामना सुनिया याबा ngamo हाइबसे लाउदुना लाई हाइरिबा खोंफम असे मसी सबसाना UCM ना लेपी जम्मू एंड कश्मीर की मिलिटरी की इशू सी लोइसनबा पामलगा करिगिदमक्ता जम्मू एंड कश्मीर सी पाकिस्तान दा पिथोक्तबगी मरमना करिगिनो अथुबा मतमदा गवर्नमेंट ऑफ इंडिया मणिपुर गवर्नमेंट व्हाइट पेपर अमा पुथोअकना बॉर्डर पिलर सिंगी सब साबा मागी लेंगदो पॉलिसी थमगदबने हाबसे एकोय युसेंग माइकैदिगी थमजरी ngमखै ngakpa ngamoido वैथारगदी मणिपुर मियामना ngमखै ngakसरगे हाइबा वाफमसे एकोय थमजरी क्वाथा खुनौदा बॉर्डर पिलर नंबर मरफू माथोय अमसुंग मरफू निथोय किलोमीटर अहुम लोंग चंगसिलगा युंगशिलमले हारिबा अमसुंग सब पिलर सिंग लान युंगशिले हाइबगी वाफम मणिपुर मियामना कैदौनुंगदा तराइना लौरोय हाइना यूनाइटेड पीपल फ्रंट मणिपुर न फोंगदोक्ले क्वाथा खुनौगी बर्मागा ताइनबा मैतै सिंगी साजबा अखिलेन सीदबा अमदी इवेंट तौ फुमलेन लैमा तरंग असिबिगी खुबम फावबा नारोलदा नौना खाजिलगलिबा बॉर्डर पिलर असिना बर्मा की सरुक ओहनख्रे मसिगी मतंगदा DC टेक्नोपोल की फिरेप अचुंबनी मियामना सौगतले इंडिया गवर्नमेंट ना नमफुदा DC अमदी मरी लेनबा सिंगदा बॉर्डर पिलर युंगहंदुना मणिपुर की ngमखै कायना नकनबा होनरगलिबा मणिपुर मियामना तुमिना येंदुना लैथोक्लोय हाइरि बैंक की प्रोसेस तपथबना स्कीम सिंगी खुदोंग चाबा लमदम असिदा फंगनबा ngमद्रे हाइना मिनिस्ट्री ऑफ फूड प्रोसेसिंग इंडस्ट्री की मिनिस्टर ऑफ स्टेट निरंजन ज्योति नंगसी क्लासिक ग्रांडे द पांगतोकपा फूड प्रोसेसिंग कॉन्क्लेव की थौरम द हाइख्रे थौरम अदुदा इंडस्ट्रीज मिनिस्टर टीएस बिस्वाजित चैम्बर ऑफ कॉमर्स की एडिशनल डायरेक्टर मधुरप्पन चीफ सेक्रेटरी जे सुरेश बाबू यावना मकोक थोंबा ऑफिशियल क्याना सरक याखे निरंजन ज्योति न मखाताना फूड प्रोसेसिंग इंडस्ट्रीज असि स्टेट सिंग द थमदुना लौमी सिंगी इनकम हेनगत हननबा पाइखटपा खोंथांगी सरक अमा ओइना ngasi gi thoromasi pangthokpani agriculture amasung horticulture gi pothok marang kaina puthokliba mafam asida mapandagi pusilakpa potlam sing oina sijanaduna lairi haiki आप हमारे मंत्रालय में आवेदन करेंगे आप आके बैठिए जितनी सहयोग आप हमसे चाहेंगे हम पूरा का पूरा सहयोग करने के लिए तैयार हैं लेकिन बेचने वाली बनाने वाली दुकान लगाने वाली महिलाएं हैं तो मुझे लग रहा है कि प्रोसेसिंग के क्षेत्र में हम महिलाओं को अधिक ट्रेनिंग दें तो मुझे लग रहा है वो भी मार्केटिंग में आकर के अपना काम कर सकती हैं। यहाँ बहुत सारी बहनें बैठी हुई हैं।
Minister T.S. Biswajitna bank ki loan piba ki chatna kanglona se matam yamna loba amasung scheme ki chatna pathap ase lamdam masida chanaba watpana maram oiduna scheme amasung project ki kanaba matam chana loba ngamhande Manipur dasu processing ki khudong chaba lehnana ba hotnari masida ministry ki maikai dagi pangbe aba mateng pangbiu haike हमें बने बाहर में भेज दे बाहर से पैसा आए हमारे स्टेट में रहे स्टेट का प्लान भरे तभी तो हमारा डेवलपमेंट होगा और हमारे स्टेट छोटा है सब लोग मानते हैं और हमारे स्टेट में सब कुछ है Framework Agreement Citizenship Amendment Bill lising in Taraturuk Amadi Manipur University ki Watoki Matangda Center ki Luchingba Singh the Takshilunaba Hanagi Chief Minister O Ibu Bina Luchingba Miyoy Kunitoina Sabat team Ama Delhi Gidamak Infal Thadokre Infal Thadok Dringagi Mangoinana Infal International Airport ta Paumi Singda O Ibu Bina Framework Agreement ta Kari Yaubagi Haiba Manipur gi Miyam da Kangan Balai Adubu Lakliba Parliament Session da Agreement Asiga Mari Lainaba Bill Ama Putokani Haibagi Tajabalai Karigumba Bill Adu Manipur gi interest sokpa yaba wafam yarak labadi Congress na sukya yaba ngamloi makal amatagi autonomous council sembana kahellakada basing center gi luching basing da khangan baga loinana yanada ba India da leiba political parties singi luching basing unaduna khangan gani citizenship amendment bill sing ne taratarukshu parliament puthokadori ba asida bill asina awang nongpo ki miyam da sokhan gada basing mayek sing na khangan gani Manipur University ki wathok India ki president yauna mari leinaba ministry sing unaduna wathok asi loshina bahona gani haike organization sing labor political party mayam se Manipur ki praja sing ge aya ba yaudana kariuma makhan gi autonomous territorial council ama semba haibe se akoi madu yaba so ngamoy under any circumstances Manipur ki housing natrasu matungda kairak pa yaba makhan gi autonomy oiba adugumba mata akoi toba yaroi haibe se akoi delegation chauba delegation team mama chalaga mari leinaba akoi citizenship amendment gi hairo madugi joint parliamentary committee gi chairman handaki thasi de tang kunthra gi mamangda moi submit tawni hai adu madu submit tawdringa da akoi unaraga kari kari no mata yauri ba haibase masi khangandana masi akoi submit tawba yaroi bill se withdraw to view haidana madu strongly akoi oppose to gani haidana madu ga sauba akoi delegation team mama mari leina bajing si unana bana akoi chatsabani Manipur Sarkar gi amatta ngairaba Medical College Jenims da operation tobalakpa anaba sing matam chana operation pangthokpa ngamdre ISTV News na phangba paugi matung ina Jenims ki operation theater da nongmada tongan tongan ba anaba yamdrabada nipan mapan operation pangthoklamba adu haujik mari manga dagi hena pangthokpa ngamdre hairi tangai fadana tuba matam da pangthokadaba operation phauba mamang da anaba mayam leibana yamdrabada tha ahum mari ngairaga operation tobagi tangai fadaba lakle masina maram oiduna Jenims da lupa tara fana changloidaba gallbladder lokthokpagi anaba fawba private hospital da lising kuntra dagi kuntra manga fawba changduna operation tawba yawnare Amarom dangasi Jenims ki director Dr. T. Vimona chair logduna medical superintendent L. Ranbir orthopedics ki head of department professor I. Ibomcha ENT ki HOD Professor M. Madhumangol, Surgery ki HOD Dr. N. Jitendra Amadi, Anesthesiology ki Associate Professor Dr. S. Thoiba Hembe Yauna, Jenims ki Hospital da Chief Minister ki Haksel ki Tengbangbo, Phagi Tahale Haina Press Section Amana Fonglak pagi matang da kupna khanakre. Mifamadu da Haujik Jenims Hospital da Operation Theatre Mari, Mapung Fana Thabak Tauri, Amasu Chayol Asigi Manung da Mathok Tauba Hauragani Hairi. Atuba Matam da Modular OT Yauna Operation Theatre Taret Amasu Hauragani. CMHT ki card Bana Basingna Jenims the Fungliba Kudung Jaba Pumna Makpi Haiba Wafam Yanaki Hairi. Directorate of Health Services Tigi Fangba Atopa Pau Amana, Haujik Faubada, Manipur CMH Tigi Makada Lion Crab Anaba Singh, Mima Singh Lisiamaga Chanipan, Maudrama Pan Sukre, Hospital the Ming Janduna Lion Kibana Chanipan Ni Hairi. Jenims the Punna Chamgaga, Nifutaruk Lapaki Manung the Chani Marfutaruk Ming Janduna Lion Ki, Chani Tara Tarukna discharge Taukre. Rims Hospital da Lisiamaga Marfu Manga Lapaki Manung da Chamangaga Marfu Matoi discharge Taukre Aduga, Chamriga Humdra Taretna Ming Janduna Lion Cre. Jura Chanpur District
Hospital da CMH tigi card paiba anaba chahum kuntra lakhibagi manungda chani marfu taruk discharge tawkhre kulumdoina ming chanduna layengkhre aduga tara taruk amadi niyom lanbadagi scheme masigi tingbang fangan khidre haire Bisnupur District Hospital da punna kuntra manga lakpagi manungda kun taruk discharge tawkhre nipan na ming chanduna layengkhre aduga amana niyom lanbagi mateng pikhidre Sky Hospital da manga laklaga manga mag discharge tawkhre Tamenglong District Hospital da CMH tigi card paiba punna tara tre lakpagi manungda ani ming chanduna layengli tara manga di discharge tawkhre ngarang tang kunmari da Rims Hospital da CMH tigi makhada miyoi taruk layengki Janimsana ahum Churachandpur da manga Tamenglong da ani layengki haina pawas na makhatari Manipur University ki Vice Chancellor na media da University ki Dean Singh mafam thadok khibedu pressure dagi ni haiba wafam Dean Singh na yakhidre ngasi University da pangthokpa paugi mifam amada Professor N Raj Mohanna University asigi Dean ama oibana mahiroi amadi VC ani gi marakta thokliba thokdok asigi matangda Understanding ama pushinana bahotna bani University asida tangdu laitaba ama leiduna mahiroi singi mahai masingda apan bapidana ba masa-masana resign tawbani haiki augi mifam aduda sarugya kiba Professor Josephan Tanasu pham thadok libasi kanamatagi pressure yaudana masana yana tawbani haiki musugi President Dayamana mahiroi singna changsiliba khongjang asi Vice Chancellor gi dait yaudaba thawungdagini mahiroi sigi khongjang makhatana changsin khigani haiki I want to clarify is that about the magazine. You see, the magazine fee is already in the admission of the students, and why should we hesitate for not for not sanctioning the money for publishing the magazine? This is a wrong interpretation of our hesitation. Our hesitation is on demand of his removal due to his irresponsibilities and irregularities he is doing inside the Manipur University. So we are going to intensify our hesitation. Surely. Chedak Sida Manipur University Teachers Association gi Emergency Executive Committee amasung akhanaba invite sigi mifam pangthoktuna University asida leiriba tangdu laita dabagi fibam gi matang da khanakre mifam aduna Vice Chancellor AP Pandey University asigi academic interest ta khudakta resign tawnanaba June 18 da Executive Committee mifam na laukiba warep amuk hanna changsen khre Vice Chancellor gi mathakta siriba maralasi achum chumda thidoknaba gi damak eye level inquiry commission ama lingduna thigatnaba su warep lauki Hayeng muso amasung utana punna sinduna University ki main gate ta chathagadaba wakat mifam da saruk yaba haina su yanaki CPI Manipur State Council CPI gi State Secretariat manga ki mihut kangbu amana Manipur University ki hojik thokliba wathok asigi matangda University asigi Chief Rector oiriba Dr. Nezma Heptullah unaduna Vice Chancellor lokthoknaba takshin khre National Executive Member Dr. Nara State Secretary Laishram Sotin Kumar na luchingduna mihut kangbu aduna Governor da memorandum amasu pishin ki tha amarom chupna University thingzinduna lerakli basi tasengna nungaite mahaki punsi University ki oja oina hawrakiba maramna amukka hena nungaitaba fawi maram khudingmak Prime Minister visitor amasung Union Human Resource Minister ga tattana pau faunari haina thamlaki CPI gi maikai dagi Professor Pandey VC gi from dagi lokthoktriba makai University asi fagat han bangam loi mahakpu thinthadana lokthokadabani haiba wafam takshin ki Amaromda Manipur University te thokliba irang asi loishinanaba BJP na luchingba government na kanna hotnaringaida Congress na hena choktok hanaba honaba miyamgi apamba natte rajniti ki khudong chaba lawnaba hotnabani haina BJP na phongdokle nitai patu thektalaiba party ki office te pangthokpa paugi mifam amada party ki wangangloi S tikena Manipur da chahi 15 lengak lakpa Congress na opposition da leirakpadagi issue khudingmak rajniti da pushilaktuna waroishin lehendana ba hotnaba miyamgi yaifana ba khandabagi khudamni hai MOU signed even a single inch of land of the Naga will not be bartered away under any circumstance. Kahai by MOU mayama compromise sum laki baduna. Nasiti, Koipuna Magna, say Kudong Tiba Nangana, a Koyam Sati film the Lady Rubati. Yam long lasting of a policy put on the Bagi, Koimatam Karagi can Silabamatam Sachita. Amukson who come but left there. To some minor Torgadi. Sason pairam bagi pai ta bagi nungai ta menteri orang bagi phamta bagi nungai ta bor karam bagi ka ta bagi nungai ta puna makse mas apa mo ngam da saiki semgalak tan masaya sol purung tu pukhalake de haidre raga sinking sipam da lai raga lebak mang na to base Congress party should not play such a dirty game in politics.
Manipur University ki Vice Chancellor Fam Thadokadabani haina changsilakli ba khongjang asida Joint Forum DM College na mapung fana saugatli makhatana musuga kutsamnaduna kan ba khongjang kya changsingani hairi paugi marak thatna tema break ama. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Changi labor sorakpadagi producing attaba, hakcham choktarba, tumba chaba yaraktaba, khong hama numayaktaba singidamak, amatta nairaba upaidi, Jolib syrup, amasun Jolib capsule wo changi sinabyo. Quick zone gidi tatatis college di. Mamal suma phang kuding cham mane yo suma ngaro pista chalabni na. Adu suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yo tisin bayar. Dudi sana gi mohut yang na sin bayar andre. MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekoi gi factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai nu phangbiragani nong nu puthok saba packaged drinking water asigi test kaw bo sungam ngam loi Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati Oibiu. Masida Sunatana, Lucky Common Price, Mayam Amasu, Lajari, Adongi, Manaknakpa store dagi, Fangbigani. Breaking Matuna Taram Nokchirezi Makata Papao. Boro Bekra Subdivision Development Organization na Education Minister Unana Bahona Bada Numit Kunma Thoi Changlaba Faubada Unaba Fangdre Hairi. Organization Asina Manipur Press Club the Pangto Kiba Paugimi from Amada. Organization ki Chairman Pukrambam Jitena Boro Bekra Subdivision ki Manung de Ladiba School Singi Fibam gi Matangda Education Minister T.S. Radesham Unaraga Memorandum Ama Pishin Baga Loinana Wari Watai Sanana ba appointment Matam Sangna Tanarabasu Unaba Fangkidre. Mahapu Unana Bahona Bada Organization Asina kilometer chani hena lapa jiri bamdagi laktuna Imphal da lainana bahona bada lising yankai gi mathakta chading tahon kre haire Minister na chathari ba thawong asidi Chief Minister gi go to village ki ona taina badani Education Minister na pairi ba firm asi mangol dagi lokthok piu amarom da Boro Bekra Subdivision gi manung da leiriba school singi oja kaya awat apana thalle Boro Bekra gi school sing da transfer order thokpa join tawdringai da atopa mafam sing da amuk hanna transfer tawkiba kaya ne Mahiroi Matik Chana Ladiba School Sing Oja Laitabana Ayamba Oire, Hiram Sida Chief Minister na Pukning Changsin Bio Haire. Minister na Kalina go to village Kungang Chakot na Bahonesi. Adugi Mayokta Education Mantri na Taurisina, Kulaki missing Silaga Mayam Usito Debida, Unabagi Ikogi Awaba Tiangariba Adugi, Mount the Wakat Pagi Kudong Chaba do Pau PBD. Yaredi Education Mantri si Yam Tuna Lotok Biraga, Matik Saba Amaying Bidagam Sindok Bibana, Pagadra Haina Kalekoi. Maram di Magi a pointer Maloba Honabada, Lissing Yankai Muktinge, Numit Kun Matoini Mange, Puroiba Memorandum to Power Pibangam de. Manipur Pollution Control Board na Plastic Waste Management Rule Tugaiba Singh Fagat Naba Drive ngasi Imphal gi MG Avenue de Leiba Hotel Singh amadi Dukan Singh de Chatakre Micron Yankai gi Makha de Leiba Plastic ki Khau Season Naramba Singh Fagat ki Board asigi Scientist KH Tombana Plastic na Environment ta Mochilakli ba asidagi Government na Lokal Liba Khongthang asida Mipung Kudig Magna Mateng Pangbiu Haiki Chandal District ki Toitung Khuldagi differently able Oirabi Nupi Macha Amada Manipur State Cooperative Bank ki Makada Chief Minister N Birena Lupale Singh Yankai gi loan khutsin nakre Chehi Kunmathoi Surabi Hoinai Them Haukep Khutna Lei Saba amasung Wagi Mora Sabada Haithoi Singh Thoibi Nupini Taramapal Subasam Rifles na Tha asigi tareta Khongjai gi Luchingba Singha CM Secretariat ta unaba lakpada mahaki Haithoi Singh Thoibasi khangkhibani Numitu da Chief Minister na mahaki thabak Thoram Singh aduda mateng pangani haina phongdokpa laikhrabani
Hangduna Ladiba Imphal West ki Sub Deputy Register Lottery Tawduna mention kre. Revenue Minister Karam Sham ki office da Hiramasiga Mari Lainana Pangthokpa Paugi Mifamda Karam Sham na pharmacy political pressure amadi Maike Kayadagi Takshilakpa Laiki Government official amagi transfer amasung posting da sel Lawduna Chatharabadi official adu Thamoi Singh na Thabak Tawba Ngamloi Khanbadagi Mathau Ningthina Tawba SDC Manga Khangalaba Matungda Lottery Tawduna pharmacy mention kibani official Singnasu Miyamgi Khalaga Thabak Tawbiyo Haiki. Transfer posting da Minister Weriba Kuina Senja Thumja Tauraga Tabak Tauba Taragadi State ki Karakadaba income Mayama Manghanba Adugi Matakta Amu Manipur Prazadagi Akui anti corruption Sengel Gahang Kotna Esanucha the staff singer Lokotpa Kotpagi Tabasingsi control to Ngamoi Habagi Wakalonda Honorable Chief Minister na Kanjariba anti corruption cell Hangdoktana Senja Thumja si aringoi minimize tauna na bahonari ba si mating pangge haibagi damakta ati aina sigit step si lakot chabni Talui Katamnau Longi Humdra Mapal Suba General Conference Education Minister Tesh Radeshamna Saruk Yaduna Pangthokre Ukrul District ki Talui Kulda Pangthokiba Thoramaduga Mari Lainana Minister na Talui Higher Secondary School gi awada passing yangshin ki Minister na Hogalak liban naha singda khunagi damak afaba thabak tawnaba amadi mahairoi singna mahi tambada hena khoijangnaba wafam kya phongdoki Drug lalon bada miyam gi mihut generakpa asidagi hena laibak thiba laitre haina ADC Chandal gi Vice Chairman TH Joy Lamkang na phongdokre ngasi Chandal District ki Chakpikarong da laiba Balung Memorial Town Hall da pangthokiba drug ki mayakta khongjang changsan kiba thoram hogdokpa amasung nomugi oiba lemna langbagi kemta wafamasi phongdokibani ADC Chandal gi mityeng makhata Bharatiya Janata Yuba Morcha Chandal na sinduna pangthokiba thoram aduda ADC Chandal gi CEO Darian Julie Anal Chakpikarong Area Chief Association ki President ST Tumwar ADC member MLA Wangram Amadi ate district level officer Singsu Sarukya ke Joy Lamkang na makhatana Chandal district asi mayai kaba chinjakna kanna landarakliba district amani masi maithiba pinana bakanna honaduna lakli ADC members in a kanna honeringai chairman amana mayai kaba chinjaka konana phaba se laibak thiba lichatni haiki BJYM channel ki President Moni Ringna drug konana faraba ADC ki chairman ki mathakta kupna thigalaba matung maral leramlaba thoklabadi tumina leithokloi hairi drugs in a loin among student who say drugs in has been killed by drugs. Although drug percentage is escalating year by year, as you told us, and that is incidence, this is a surprise. I have that among the city Toki there, the see the autonomous council channel. Although Toki is government, a chupa investigation persona, proper investigation to Biraga, Mahak, Maran labor, already Tadok Piva, Maran labor, the Asumagi, Maran labor, case, so government, Lokakani have to the government, Adum, step to laws again, have a Tamjani. Manipur Sarkar na Home Guard ki fangpham tokpa senfam namchinduna thambiri haina Manipur Home Guard Employment Welfare Association na phongdorakle Manipur Plus Cup ta pangthokpa paugi mifam amada Union ki President Y Mangina Supreme Court na Bharat ki state pumbada leiriba Home Guard singi basic grade pay DA amadi working allowance ki matangda chapchaba ruling pikhrabasu Manipur Sarkar na thabak ta onthokta na thamli Home Guard amana tha amada basic amadi grade pay gi senfam lupa lising taret ka chatrit kuntra fangbasi achumba natte haiduna Manipur High Court na case ama chathake matam sang na wajaraklaba Home Guard personnel singi khanbiduna Home Guard personnel singi fangpham thokpa grade pay fanganbiu haike Bharat Sarkar na tharaiba achumba chithi ase thidopiro fine delay tawdaba corruption leitraba adugumba state amada thabak chalaiba haurabanina Home Guard Association asina talaiba Home Guard mayamgi welfare kitangda taliba sisu court ki tarik 12 July 12 ngaidrabasu pithokpiro BJP Sekmai Mandal gi oiba Executive Committee gi mifam amangasi fayeng makhale kai delaiba yoga hall da pangtokre ngasi gi thoram aduda Kendra dugi MLA H Dingo BJP Manipur Pradesh ki General Secretary Administration K Sarat General Secretary Media Cell and Nimbus fayeng GP gi Pradhan Angom Ombi Ranjana Sekmai BJP gi President K Sohodeva amadi BJP gi maru iba miyo kyan sarukya ke
Tharanga Mari Lainana, General Secretary Media Cell and Nimbusna, BJP Masagi Principal Lejaba Cadre Batch Party ni, BJP ki Sasanasi, Bharat Sasan Tauramba Tongan Tonganba Political Party Singdagi, Top Makal ki Sasani, BJP ki Lengakna, Bharat Lara Rabamiam ki Policy Program Kya Semduna, Lengakna Miam ga Punna Chatminari Haiki, General Secretary Administration K Saratna, Congress na Tauramba Lambida, BJP na Kaidongoi da Chatte, Makoy na Tauramba Rajniti ki Thausil Singda, BJP na Chalam Labadi, Bharat Amadi Manipur da BJP Leiram Loy, Manipur da Honglak Liba Awan Basingasi, BJP Lengak Lakpadagi ni Haiki, Chief Guest na Saruk Yakiba MLH Dinkona, Bharat Amadi Manipur da BJP ki Lengak Lakpadagi, Tongan ba sector da Honglak Liba Sing asi, Miam na Kangna Bangaktani, Lai Rabasingi Damak scheme Chamagi Matakta Prime Minister Narendra Modi na Paikal Liba Sing asi, Mandalgi Kutangda Miam da Hakteng na Fanganaba Honaba Changi, BJP na Miam gi Damak Tumba Chaba Kangda na Honoriba Sida, Congress Party na Kalakpadagi Ngangli Sakliba Sing Miam Taja Biganu Amadi, BJP na Miam da Taja Batambiduna, Lamdam Asida Miam ga Punna Chamina na Bayaba, Afaba Sasanama Purak na Bapunna, Taudang Lawinasi Haiki. Masih yang nuling yang na kaya yang na masih dah pasal yang dah aku ini mulai tahun ini masih itu yang na kaya orang dah untuk orang dah mulai panen itu orang dah macam mana dah jadi apa itu ni, aduh ni masih kau ini Congress ki film. Handaki Singi Chauna Maklang Turel gi Manakta Leriba Fayeng PAC gi Sarukara Sokan Kibado MLH Dingon Hak Thengnana Yengsinkre Yengshin Baduga Mari Leinana Mahakna Fongdo Kibada Ichawaduna Fayeng PAC gi Hojik Sokchinkraba Fibam Singh Mari Leinaba Department gi Minister ma the official singa Tanaduna Athuba Matamda Semjin Sajinbagi Thabak Paikalagani Haiki Singi Ichawaduna Maramorakanda Puthagidana Leriba Jagasi affected oraga Achauba Masida Amang bahai tare, hogi leriba, hogi prajasing dasu, loina turel sih dasu, loina na hogi yum sing adagi leriba ana leng sing sih dah, asoba akai bamo, kado bagi film mah, dari pesina mana mula kanda hogi side sih yang jen jawab lak cawani, aduga masih hogi atuh matam dah kari to boy age have do, hogi pali government sigi, keno hogi department sih tanah kanda, hogi atuh matam dah masih panana ba, hogi hona jagi. Ujwala Yojana gi Makhada Potsangbam Jila Parishad ki Manung Chana Leiba Khangatlaba beneficiary singda gas connection fangankre Khongampata pangthokiba thoram aduda lamsang kendra MLA S Rajen Jila Parishad member L Bobby Khongampat ki pradhan su saruk yake Parishad asigi oina scheme asigi Makhada miyoi chatruk henbada gas connection fangankre hairi Socialist Students Union of Manipur na awan bakunai amagi damak aikoi larik tamsi haba pandamda Lamlai Higher Secondary School da chatuna mahiroi singapur na faminaduna awan bakunai amagi damak punna changsiminaba warep lokre mifamadu da school gi principal in charge yauna school gi awat apasing tanaki union gi president nongtomam sanahalna government ki school kya sitharakliba matamasida mahiroi lising amarom Lamlai Higher Secondary da tamlamba asi nungaiba fawe amarom da school asigi awat apa lairibasi government na yangshin haningi Union gi Maikai degi school lasigi mahiroi singi damak water filter ani su kutsin naki. Iya mamam oina ba tungi yumbir oina ba samasi sem na bane makoi lai chet tamnari je aduna akoi lai tam lokida gyan tana puning loksing tangna oja jingna tai je phagna taraga koi miya mamam oida ba yade samasi semdok ta ba yade awon bu khunai ma porta ba yade haibagi lai che phagna tamina je Imphal Eastki Yorbungdagi kilometer ahumlom chatlaga Kharasongi Ithei Lokhong Sing matam sangna sembi sabidabana nongjutha matamdada natana nong khajiktang tabaga yum inkol amadi lawfam sing toina ichawgi awaba mayoknare hairi handaki ichawaduda khulgi akoibada leiba lawpari lising mari mangarom amasung yum chamaga kuntra taruk isingna thumduna khudong chadaba mayoknaki awa ana taraba miyamgi dama BJP State Executive Member KH Ibum Chana Cheng Hawai amadi chana thaknanaba polam sing mating pangkhre Tam sangna semjin bidraba khulgi ithei lokong sing government na yangshin binaba ibom chana appeal tauri Naroibam Netrajit Maitegin Maitena e pirakpa kun mangarak shubagi Silver Jubilee Tharam ngasi Janimski Blood Bank ta pangthokre Universal Progressive Club Kurai Thodam Lekai amasung Janims Blood Bank ka khutcham naduna pangthokiba thoram aduda Netrajit na mahaki mapu bokna layeng ba matamda e matam chana fangdabadagi lekhidaba aduna maram oiraga miyamgi e gi awatpa khudong chadaba lehendanaba ngamliba makai e pibani haiki ngodaiba wakalondagi ko blood donation jai kongdara kibane aina pijang ba message se ko e pibada
हजिक लान पुनरीब वाखलोन हाइतारे ई पीरग इसा चावखली अदु तौबी हाइबा वाखलोन जे कोई अरानबा वाखलोन हाइजनिंगे अदुई महत्ता कोई ई जे अमुक पीबा मतमदा कोई मियोय अहुमगी कोई पुंसी कनगदमने हाइबा वाखलोन अमदा कोई मांगलोम चंगजनिंगबई वाखलोन अम लेजे एंगोदा Child Safety and Human Trafficking in Matangda Paumi Singi Training Amasung Consultancy Program Ama Manipur Press Club the Pangthokre FXB India Surakshana Mukti Anti-Child Trafficking Project ki Makhada Pangthokyo Thorum Aduda Child Welfare Committee ki Chairperson Raj Kishore Manipur Commission for Protection of Child Rights ki member Kaisam Pradeep Kumar na research person in Wanganke. Child sexual abuse di no issue mayam khangbani angang dugi identity khanghan baya de adugumdu hanjin dum remind do bata layaba adugim no piribani moreover pokso angang singi law mayam si dum update dorga layaba amend dorga layaba ko adugi damak amend do sing law do sing law sing do update do bi wi yam phai National Highway 2 amadi 37 ki matangda Transport Commissioner na pau chasing the Fungdorkliba Wafambu All Manipur Road Transport Drivers and Motor Workers Union na taramna o ihairi Hiramasiga mari laina ngasi MG Avenue de Labor Union ki office the Paumi Singa Unaba Amada Union ki Vice President Kulamanina Indian Motor Vehicle Act ki matung ina highway singda Chakatara nitoy panbada metric ton kun amadi Chakatara panbadana metric ton tara mga puba yabagi ayaba state government na su chatna hanpam thoi driver singna overload haplaga chatpa karishu pamde driver singna honari basi Manipur miyam gini National Highway 37 Imphal jiri lambigi fibam phagalabasu government na jiri bamda katawet metric Matik chana thambida bana gari sing Imphal yaurakna bahotna bada matam yamna changli atuba matamda government na jiri bamda katawet thambigada bani haiki Union ge Secretary General M Anilna National Highway 2 amadi 37 da cheliba truck owner singda maru oina National Highway singda cheliba driver singda atamnana yengchinba yaba mawngda miyoi kharana inchillaga Transport Commissioner na ahing nungthil tumba chaba khangdana Manipur miyam gi damak pukchak puduna lakpa truck driver singda harassment pirabadi Union na lambi sida khudaktagi gari chenba lepagi khongthang lawrakani District Administration amadi Transport Department ta Motor Vehicle Act na yadaba mawngda Chakataruk panba gari da cement ton tara manga dagi tara nipal puba yahanbiu haina takshilamba thawong yaningde All Manipur Union na Supreme Court ta amadi High Court of Manipur gi order buikai khumnabaga loinana niti niyom ngakna chatkani Transport Commissioner na highway ani asida lawriba tons restriction asi loktok hanbiu Motor Vehicle Act ki matung ina gari gi arumba yaudana Chakataruk ta ton mapan Chakatara da ton tara manga amadi Chakatara nithoida ton kun puba yahanna ba hotna biu haiki अवाब खांगदुना लागलिबा ड्राइवर सिंगदा हरासमेंट पिरकपा तारगदी अखोय खुदक्तगी अखोय स्टारिंग की थादोकनी हाबसी अखोयना अखोयगी ट्रांसपोर्ट कमिश्नर दा अखोयना खांगंजरी Ngasi nongtil pung ahum lom taba matamda Tausem Subdivision gi Civilong da sakhangdaba khulai paiba singna nupi ama nongmaina kaptuna hatamle lekhidraba nupi asigi maming chingthailui kamai chahini fuhumdoi mapureba mazalan kamai kambirol khuldagini makhoi kamai train station sangabagi thoramda saruk yaruraba matung bolero ama tongduna halakpada nongmaina kapsilakpadagi lekhidabani hairi paugi marakthata temba break amaga Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da mega furniture sale shahada ni fu fawbagi discount pizeri asida natana modular kitchen khakta oina lebiba matamda dining set ama khudol oina tamjeri nasimag lengsin biraksi Movel Furniture Kwaketel near Imphal College aina isasinsi hotel gi profession se running bedagi karamba mafamda afaba oza krai da legedagi haina thirakpani last aina committing zabani ain binita ning thangzam ai handak ni 2018 sida manipur gi oina top ta jaban every week this series na pangthok lim se exact question jing je angang sina parikha ja changor kan angang na haraw no luga tholokpa net exam gi oina hayaga di manipur pumbada commit sina care lobbi base yamna hen gadra haiba ai thajaban Chabada Hauraba, Haksang Soktaba, Bohagi Mustard Oil, the taste of Assam. Distributor owning Masingna, mobile number +917578007064. Guwahati da contact to Yagani. Bohagi Mustard Oil.
Unique Education, the first CBSE and ICSE coaching center at Imphal. Admissions open. 5 months foundation for CBSE class 9 and 10. 5 months foundation for CBSE class 12 science private candidate and 5 months foundation for CBSE 11 science. Class commences on 28 June. Unique Education, Sega Road, Konjeng Hazari Lekai, opposite Sangai Express. Imphal East District ki manung chanba wakhong amadi pukhau laifam ani gi lonaba iroyot pi hariba mafam asigi lambi asi dolai thabi project ki canal lambi gi sarukta taurambadagi gari chatpada khudong thiningai oire athuba matamda mari lainaba department gi miyoi singna miyeng changbidrabadi maduda thoklakpa afafatagi daitya mari lainaba department na pugadabani hairi. Electric scooter Okinawa e-scooter gi showroom amangasi Malom Bazar da speaker Wycam Chan hangdokre. Tharamaduda showroom gi proprietor Ngangom Chitrajitna e-scooter asi yangna thauba yaba amadi battery full charge taurabadi kilometer chani fawba thauba yai haiki. Speaker Wycam Chan na Manipur da honglakliba ainga sagi khalasi yengluraga e-scooter asi sejanaba tangai fade haiki. Langtabal Kendra gi manung chana laiba Langtabal Kunja Taba lambi asi sembagi mingda ching laibak haijillaga thamlambadagi khunja sing chathok chashin tawbada chauna akaiba oire atuba matamda lambi asi sembal loishin biu haina lamdam adungi praja amana mari lainaba sigi pukning chingsilakli. Manipur University da Korea ga mari lainaba course sing takpi tambinaba Korean Foundation amasung Manipur University ki marakta MOU ama inakre masigi dama Professor T.H. Ratan Kumar bo Manipur University na project director oina hapkre loinana project asigi mahakna principal investigator shruni. United Kabui Manipur Assam amasung Nagaland na Kabui Furuk ki marakta mai paklabasing kudol tamduna pukning thawatkre. Umay bi film gi ahan ba putokpa lan nang loikhinu film gi yaifa thongni thoram sana kaitel community hall de pangtokre thoram aduda travel affairs ki district officer M Jila film forum Manipur gi chairman S Mangol Jausu sarukyakhe Koirengai de leba boys court na hangang kendra gi manung chanba mai ba khulda isingi chawna sokalaba miyoi singda chana thangna naba polam sing mateng pikre Technopol district ki manung chanba H Mungjang village da Taramathushba Sam Rifles na BADB project ki makada little ising tarahumdoi chamanga chanba water supply scheme ma sangakre Tharamadu da Taramathushba Sam Rifles ki Major Aryan Khulgi chief Lalat Haukip na maroi ba miyoi singoina sarukya ke Assam Rifles na paikhalagli ba thabak thoram singbo Khulgi chief Lalat Haukip na thagap phongdokhi Ichawna sokhal laba wangoi gi kunja singda Ram Krishna Mission Imphal na chana thakna naba polam kya yenthokre wangoi makha lakai amasung wangoi wangma kabui kulda pangtokkiba thoram sing ado Swami Naresh Nanda amadi Swami Baptist Nanda anigi meeting makha da pangtokkibani hairi Imphal East District ki manung chanba Loksangkhong da leiba canal asi ningthina sengdoktabadagi ising chenba ngamdaduna nong khara kan hek chubaga ising ichawge awaba mayoknaduna lakli masidagi koknanaba miyamna paisa khainaduna canal sengbagi thabak chathaba hokre mari lainaba singna makha tana ichawge awaba mayoknadanaba meyeng changbiu haina Loksangkhong gi lomi amana phongdorakli Miyoi ba amana masagi asengba wakal lokshing season aduna puthokpa potlam duda miyoi amagi leiriba hak intellectual property right haiba hiram asigi matangda nomuyoba state level seminar ama palace compound leiba Maharaj Buddha Chandra College de pangtokre tharamadda examination controller oiramba L Somorjit PIC Manipur ge scientific officer in charge RK Pritam University and Higher Education ke joint director L Iboyaima amadi MB College ke principal Dr M Chandrana maroiba miyoi singoina sarugya ke joint Director Iboyamana asigumba seminar asi at college amadi institution singdasu pangtokpa mathau tai haiki Masagi anaba amadagi mamang thagi tang kun manga da laikhidraba Waikhong Tejpur makha laikai dagi VDF oiba Maibam Kantikumar gi imung manungda Commando Thobal unit na lupa lising yang kai humdoi chamanga gi senfam Sukanya Samriddhi account ama hangduna tingbangkre account gi passbook amadi mari lainaba chi changasi Thobal gi SP Gotam na Kantikumar gi loina bidakhuchinakre Laikhidrabagi Shraddha mamangdasu lupa lakh ama mateng pikre hairi police officer kaya yauna pangthokpa ngasigi thoram aduda SP Gotam na angama mateng pangliba senfam asina mahaki lehoriba machagi tungi punsida mateng kharadi oigani haiki
Nambol Foijing Laiba Channing Lairembi Haraubungda Maiba Singna Lainana Bamadi Channing Lairembi Development Association ki office amangasi BJP Manipur State Unit ki Vice President Thaunaujam Basantana Sangaduna Mayam the Kochina Kre Deputy Chief Minister YJ Kumar na apun Basan from Lupa Lak Ahum Mateng Panglaktuna Sabani Hairi Ngasigi Sangabagi Thoram Aduda Association ki President S Ibocho Nambol Municipal Council ki Chairperson CH Basanta Amadi Councillor Kiana Sarokyake Board amadi council and lower class 10 amadi 12 ki parikyada chadar humbudra ki mathakta phanglakpa pass torakpa amadi position loraklaba Mahiroi Singh IAS MCS MPS amadi doctorate degree phanglakba Singh opagi thorama mangarang thanga salam laikai te leiba thanga high school de pangthokre All Manipur Thanga People's Welfare Association sinna pangthokiba thoram aduda PDA ki chairman soiriba MLA T Robindro veterinary director and Chauba upadhyaksha and Dinesh na chingba miyoi kyana sarokya ke Kairao Kendra ke MLA Laurembam Rameshwar Mite Made Lilong Municipal Council ke Chairperson Mina Kumari na Pradhan Mantri Ujjwala Yojana scheme gi makhada Arabti Ward number 9 Ward number 9 gi imung marfuda lemna gas connection pikre Arabti Young Learners Club amadi Hyangthang Indian Gramin Vetrik na punna sindu na pangtokpa thoram aduda Hyangthang Indian gi proprietor Ibom Chat Ningombam su sarugya ke ADC Chandel gi Tarau Lai Manai Nongna Saba Village Authority ki office kam village court amasung khol gi waiting set amangasi sangakre Tharamadu da ADC Channel ki executive member PS Kanlui Anal khul gi chief ke Toklek Khulakpa CH Kordarsu Sarukya ke IMC ki mayor amasung deputy mayor gi mathakta thajadabagi motion ama corporate tara na thangat khre corporation asigi administration fail oire amasung sel tumgi thabak sing mawung chumdre haba wafam da motion asi thangat pagi chairol ama municipal commissioner dangasi pishan khre hairi Man and Environment Development Association Manipur gi juko chatkadaba anisuba khongchet ki kangbu ama Kangla mamangdagi ngasi lamthakre ngasi gi thoram aduda tourism department ki director W Ibo Halsu Sarukya ke Hojik Sanapagi Pau. Athokpam Football Club AFC Thobal Athokpam na sinduna team tara taruk na sharuk yaduna club asigi ground de chathariba Mari Suba State Level 7A side Men's Open Cash Prize Football Tournament ki ngasi sanakiba match ta CWB Charangpana 4-star Athokpam Bugol ani amada ani shuba match ta Bobby FC Patsoi na CRC Ketrilekai Bugol taruk amada thoikre Yangkai Mapal Suba Subroto Cup International Football Tournament Thobal amasung Kakching District ki oina July 10 Nepal amasung Kunmathoi dagi mathang sina DFA Kakching Ground amasung Thobal Strict Sports Complex ta pangthok lagani district asigi school gi sanare sina District Youth Affairs Sport Officer Thobal dagi akupa marol khanglaba yagani hairi makhatana sanapigi Sport Journalist Boyaning Thojam dagi fangbigani Swimming Federation of India gi meng makhada Siba Chhatrapati Sports Complex Swimming Pool Balwadi Pune Maharashtra da sathariba 35 suba sub junior amadi 95 suba junior Glenmark National Aquatic Championship ta Manipur gi Hirel Sagol Semna meter 50 gi freestyle da bronze medal phangkhre Hirel Sagol Sem wabgai kaithen da leiba Ajit Sagol Sem amadi Thadoi Devi gi machanupani Anishuba MCA T20 Luang Popa Trophy ki ngasi sanakiba match da PTRC Pasway amadi Sem Khagempali mai pakre Manipur Cricket Association na sinduna tha sigi tang kunma thoidigi team kunna saruk yaduna Luang Sangbam gi Luang Popa Cricket Stadium da sathariba Anishuba MCA T20 Luang Popa Trophy ki ngasi sanakiba ahanba match da PTRC Pasway na UCC Uripokpo ran kunma palda maithi papi khibani PTRC Pasway na toss ngamduna ahanba batting tokibada apiba over kungi manungda over tara tereka ball ahumda wicket loina turaga run chamga subna ama lauki masigi paukamda anisuba batting tokiba UCC Uripokna over tara nipaga ball anida wicket loina turaga run humputra ni thoi khanglauduna match asi maithi khibani match asida PTRC Pasway gi sanaroi Bisorjit na wicket mangan lauduna man of the match takre
ट्रॉफी असिगी अनिसुबा मैच की सानखिबदना सेम खागेमपलीना ब्लू हॉक खुराइबु रन मापलदा माइथिबा पिखि मैच असिदसु सेम खागेमपलीना टॉस ngamduna ahan बैटिंग तौखिबदा अपिबो ओवर कुंदा विकेट निपाल तुरगा रन चामगा तरा मापल लौखि मसिगी पाखोमदा अनिसुबा बैटिंग तौखिबा ब्लू हॉक खुराइना ओवर तरा मापल ग बॉल मंगादा विकेट लोइना तुरगा रन चामगा तरा खंग लौदुना मैच असि माइथिखिबनी मैच असिदा सेम खागेमपलीगी सानरोय केनेडीना विकेट अनि अमदी आउट ओइदना बॉन तरामाथोइद रन तरामापल लौदुना मैन ऑफ द मैच ताखि सथरिबा ट्रॉफी असिगी हायिंग स्टेडियम असिदा अहानबा मैच ओइना सीडीसी अमदी ईस्टर्न स्पोर्टिंग रेन वांखैगा सानगनी अनिसुबा मैच ता मॉडल क्लब सिंगा मखा अमदी वाईडब्ल्यूसी लंगथबालगा सानगनी तबसफा बेतरन फुटबॉल टीम सिंधुना था सिगी तांग कुनमरी दगी टीम तरानिथोइना ग्रुप अहुम थोंगना खाइदोक्तुना ताबुंगखोक्ता लेबा एकेडमी असिगी ग्राउंड सथरिबा अनिसुबा तबसफा बेतरन फुटबॉल टूर्नामेंट की ngasi sanakhiba ahanba match ta BFC Kawana FC UPSA Lilongbu goal ani amada maitiba pikre match asida mai pakhiba BFC Kawagi goal ani du Jayanta amadi Jofina match ki nipu suba amadi nipu humdoi suba minute sankhibani match asida maiti khiba FC UPSA Lilongi amatangarba goal aduna Boichana match ki 13 suba minute sankhi टूर्नामेंट असिगी अनिसुबा मैच की सानखिबदा बसाक सोरसानपुरना ट्रपसा मालुम्बु गोल अहुमनीदा माइथिबा पिख्रे बसाक सोरसानपुर की माइ पाखिबगी गोल सिंग अदु रोसुंगना मैच की निपुतरे सुबा मरि यांखै तरुक सुबा मिनिट गोल अनि सनखि अतोपा गोल अदुना जॉन फ्रांसिस ना मैच की 33 सुबा मिनिट सनखिबनी मैच असिदा माइथिखिबा ट्रपसा मालोंगी गोल अनि अदुना एम जयंता मरि केजी कोमना मैच की 3 सुबा मरि 19 सुबा मिनिट सनखिबनी Karam awang lekai youth club KALYC Karam na sinduna tha sigi tang kun mari degi tim kunna group mari thongna khaidokuna Karam kangjebung lampak ta sathariba ahanba East 11 ibodong nongsaba 7 side open football tournament ki ngasi sanakiba ahanba match ta 7 Tiger Khuraina Lucky Star AFC Asan bigai bu goal ani sinoda maiti pikhi match asida mai pakiba 7 Star Khurai gi goal ani du Rajamadi Imrana sankhibani ani suba match ki sanakibada kaksa kairangna NSU naran konjin bu goal mari ani da maiti pikre match asida mai pakiba kaksa kairangi goal singadu indaungna goal ahum sankhi atopa goal aduna Yasirna sankhibani match asida maiti khiba NSU naran konjin gi goal ani aduna Arul amadi bungtana sankhibani Brighter Club awang posang khulena sinduna tha sigi tang kunmari degi team kunna group mari thongna khaidoktuna club asigi ground sathariba kuntrom doisaba East 11 men's village open football tournament ki ngasi sanakiba ahanba match ta MSFC haingangna FC yumnam kunobu gol manga amada maitiba pikre ani shuba match ki sanakibada AWAC awang wabagai amadi Maharabi football club goal amata sanadana draw satkre Tagachiri boyay loshilak padanga sinomagi engasaki pau piseri Environment Directorate ki phangkiba ngasi goi ki ba inga sa amadi nungjugi pauda khwaidagi sakiba Celsius degree control dai dasmik ni phoni thoi khwaidagi ingba Celsius degree 33 dasmik humphuma thoi Nuksita yaupa ising manali sang maximum dasada mariputra mapol dasmik kun mathoi minimum dasada yangkai tare dasmik kun mathoi oikhi ngasigi nong suki bagi sang mari dasmik kun taruk millimeter ni Hajare badamare bapau amuk kahna Manipur amadi Myanmar anigi ngamkhai chayet nari ngai da Dehradun da maikai anigi mifam pangthoktuna border issue gi matang da yanakiba wafam UCM na yaba ngamloi hairi Bank ki process tapthabana scheme singi kudong chaba lamdam masida phanganba ngamdre haina food processing gi MOS Niranjan GOT na phongdokre Framework agreement yauna tongan ba issue sing center ki luchingba sing da takshilunaba hana ki chief minister o ibo bina luchingba miyoi kunithune saba congress ki kangbu ama Delhi chatkre amasong
Jennings da operation tawba lakpa anabasing matam chana operation pangthokpa ngamdre hairi. Ngasi gyoina estimate pijaba pau matanga shwada leshinjere miyeng tabiri basingi mafamdagi kania thangnijeri binabirasi.